ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯏꯕꯨꯙꯧ ꯈꯣꯏꯔꯥꯛꯄ ꯃꯤꯗꯧ ꯈꯣꯏꯔꯥꯛꯄꯤ ꯑꯅꯤꯅ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯊꯣꯛꯄꯗ ꯑꯩꯈꯣꯏꯅ ꯁꯦꯠꯆꯈꯤꯕ ꯇꯧꯖꯈꯤꯕ ꯄꯨꯡꯅꯣꯛ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯆꯔꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯂꯥꯜꯂꯦꯅ ꯍꯥꯏꯖꯔꯤ ꯑꯃꯁꯨ ꯁꯦꯠꯆꯔꯔꯣꯏ ꯑꯃꯨꯛꯁꯨ ꯇꯧꯖꯔꯔꯣꯏ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯔꯤꯝꯇ ꯍꯥꯏꯕꯤꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯁꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯤ ꯉꯁꯤꯁꯤ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝꯁꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯊꯤꯡꯖꯤꯟꯖꯔꯒ ꯃꯌꯥꯝꯁꯤ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯁꯤ ꯀꯧꯈꯠꯂꯒ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤꯁꯤ ꯁꯥꯟꯅꯖꯕꯅꯤ ꯁꯤꯗ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯌꯥꯎꯕꯤꯔꯦ ꯂꯝꯗꯝꯗꯨꯒꯤ ꯑꯗꯨꯒ ꯂꯝꯗꯝꯗꯨꯒꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯌꯥꯎꯕꯤꯔꯦ ꯂꯝꯗꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯂꯕꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯕ ꯇꯧꯗꯅꯕꯒꯤ ꯋꯥꯔꯛ ꯋꯥꯇꯦꯝꯗꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯅꯖꯔꯛꯄꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯂꯩꯄꯥꯛ ꯃꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯁꯦꯡꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯂꯩꯄꯥꯛ ꯃꯌꯥꯝꯗ ꯂꯥꯜꯂꯦ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯖꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯂꯩꯄꯥꯛ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯋꯥꯐꯝꯁꯤ ꯊꯝꯖꯕꯅꯤ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯎꯔꯤꯁꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯈꯤꯇꯪ ꯐꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯂꯩꯄꯥꯛꯀꯤ ꯏꯔꯥꯡꯁꯤ khitang ꯐꯔꯦꯅ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯔꯛꯄꯁꯤꯗ ꯇꯧꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯏ ꯍꯔꯥꯎꯕ ꯃꯔꯤ ꯂꯩꯅꯗꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏ ꯂꯝ ꯊꯣꯛꯄꯁꯤꯗ ꯇꯧꯁꯤꯜꯂꯛꯄꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯍꯜꯂꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯃꯥꯡꯈ꯭ꯔꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯥꯏꯈ꯭ꯔꯒ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯅꯨꯡꯅꯥꯡꯕ ꯑꯃ ꯄꯣꯛꯅꯔꯛꯄ ꯃꯗꯨꯒꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯂꯛꯏꯕꯁꯦ ꯃꯁꯤ ꯎꯀꯥ ꯎꯀꯟꯅ ꯇꯧꯔꯤꯕ ꯂꯥꯏꯐꯝꯁꯤꯗꯩꯗ ꯇꯧꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯍꯜꯂꯤꯕ ꯇꯧꯔꯣꯏꯗꯕ ꯃꯌꯥꯝ ꯇꯧꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯉꯁꯤ ꯐꯥꯒꯠꯇꯅ ꯃꯈꯣꯏꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯇꯦꯡ ꯇꯧꯗꯅꯕ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯋꯥꯇꯦꯝꯕꯒꯤ ꯊꯧꯔꯝꯗꯨ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯃꯦꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯥꯜ ꯂꯩꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯁꯦꯡꯗꯣꯛꯄꯒꯤ ꯋꯥꯔꯣꯜꯁꯦ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯊꯝꯕꯤꯔꯒ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯁꯤꯒꯨꯝꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯕ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝꯁꯤ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯐꯝꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯕꯅꯤ